ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯐꯦꯟꯁꯤ ꯀꯩꯊꯦꯜꯂꯥꯛꯄꯝ. ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯃꯇꯝꯅꯤ. ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯇꯣꯝꯕꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯈꯣꯡꯗꯥꯔꯛꯄ ꯆꯍꯤ 10-11 ꯍꯥꯏꯔꯛꯂꯦ. ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯐꯥꯎ ꯎꯗ꯭ꯔꯤ. ꯇꯔꯨ ꯄꯥꯟꯖꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯁꯤꯟꯐꯝ ꯁꯤꯟꯗꯣꯛꯅꯩ. ꯆꯥꯎꯇꯣꯟꯅ ꯈꯨꯔꯨꯝ ꯁꯥꯏ. ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯣꯝꯕꯤꯅ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯁꯥꯔꯤꯕ ꯈꯨꯔꯨꯝ ꯑꯗꯨ ꯌꯣꯜꯂꯤ. ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯀꯌꯥꯁꯨ ꯍꯣꯠꯅꯩ. ꯀꯔꯤꯒꯨꯝꯕꯗ ꯃꯔꯛꯇ ꯆꯥꯎꯇꯣꯟ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕు ꯃꯇꯣꯝꯇ ꯊꯅꯝꯂꯒ ꯂꯪꯐꯩ ꯇꯣꯏꯅ ꯆꯠꯄꯗꯤ ꯄꯥꯝꯗꯕꯅ ꯃꯔꯛꯇꯗꯃꯛ ꯆꯠꯂꯤ. ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ, ꯁꯩꯖꯟ ꯄꯣꯂꯤꯕꯤ ꯀꯧꯕꯤ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯔꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯕꯣꯏꯔꯦ. ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯂꯥꯏ ꯅꯨꯔꯥꯕꯤ ꯐꯠꯇꯕꯤ ꯑꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ. ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯋꯥꯕ ꯂꯩꯇꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯅ ꯃꯁꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦꯗ. ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯎꯔꯒ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦꯗꯀꯣ. ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯍꯤꯒꯥꯏꯋꯥ ꯊꯥꯖꯤꯟꯗꯨꯅ ꯇꯣꯈꯥꯏ ꯂꯩꯕꯗꯣ ꯄꯦꯟꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗꯀꯣ. ꯑꯁꯨꯝꯅ ꯂꯥꯏ ꯅꯨꯔꯥꯕꯤ ꯐꯠꯇꯕꯤ ꯑꯁꯤꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯇꯣꯈꯥꯏ ꯊꯝꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯐꯠꯇꯕꯤ ꯂꯧꯅꯝ ꯍꯩꯕꯤ ꯀꯂꯛ ꯆꯥꯎꯕꯤ ꯂꯥꯏ ꯅꯨꯔꯥꯕꯤ ꯑꯃꯅꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯐꯠꯇꯕꯤ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯆꯥꯎꯇꯣꯟꯅ ꯂꯪꯐꯩ ꯆꯠꯂꯝꯗꯥꯏꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯣꯝꯕꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯂꯪꯐꯩ ꯆꯠꯄꯗ ꯄꯨꯅꯕ ꯆꯥꯛꯌꯣꯝ ꯁꯦꯝꯒꯗꯕꯒꯤ ꯃꯁꯥ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯤꯗꯦꯜ ꯇꯝꯂꯛꯂꯤ. ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯍꯧꯏ. ꯇꯨꯔꯦꯜ ꯆꯠꯈ꯭ꯔꯅꯨꯅꯦ ꯇꯣꯝꯕꯤ, ꯌꯥꯝꯅ ꯉꯜꯂꯤ. ꯀꯅꯥꯁꯨ ꯍꯤꯗꯦꯜꯗ ꯂꯩꯔꯝꯂꯣꯏ. ꯑꯩꯕꯨ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦꯗ ꯅꯪꯕꯣ. ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯍꯧꯕꯗꯨ ꯇꯥꯔꯕꯁꯨ ꯇꯣꯝꯕꯤ ꯇꯨꯔꯦꯜꯒꯤ ꯏꯪ ꯂꯥꯎꯕ ꯏꯁꯤꯡ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪ ꯑꯗꯨꯅ ꯃꯥꯕꯨ ꯇꯣꯏꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯨꯝ ꯇꯧꯔꯤ. ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯒꯨꯝꯂꯗꯅ ꯉꯁꯤꯗꯤ ꯍꯤꯗꯦꯜꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯇꯅ ꯍꯤꯗꯦꯜ ꯑꯗꯨ ꯄꯨꯡꯊꯜ ꯍꯦꯛ ꯊꯟꯕꯅꯤ. ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯊꯧꯁꯥꯗꯦ. ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ. ꯑꯗꯨꯒ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯊꯧꯅꯤꯖꯩ. ꯂꯣꯏꯕꯒ ꯃꯄꯨꯔꯣꯏꯕꯅ ꯂꯪꯐꯩꯗ ꯄꯨꯅꯕ ꯆꯥꯛꯂꯣꯡ ꯁꯦꯝꯂꯦ. ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯅꯤ ꯆꯥꯎꯇꯣꯟꯅ ꯇꯣꯝꯕꯤ, ꯍꯥꯏꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯋꯥꯈꯜꯁꯦ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯩꯅꯦꯍꯦ. ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯈꯣꯏ ꯇꯥꯗ? ꯃꯪꯍꯥꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯟꯗꯛꯁꯦ. ꯍꯣꯏꯁꯦ ꯐꯔꯦ. ꯑꯁꯨꯝ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯤꯕꯅꯤ. ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯅꯨ. ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯁꯦ ꯆꯥꯛꯌꯣꯝꯁꯦ ꯀꯥꯎꯗꯅ ꯊꯣꯛꯂꯛꯂꯕ꯭ꯔꯣ ꯃꯈꯣꯏ ꯇꯥꯗꯕꯣ? ꯁꯤ ꯄꯥꯏꯁꯤꯟꯕꯤꯔꯣ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠ ꯑꯣꯏꯕꯤꯔꯕꯅꯣ? ꯆꯥꯎꯇꯣꯟ ꯈꯟꯖꯥꯟꯅꯅ ꯇꯥꯗ ꯇꯣꯃꯥꯟꯒ ꯆꯠꯀꯗꯕꯅꯤ. ꯑꯩꯅ ꯍꯦꯛ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ. ꯑꯩꯅ ꯑꯁꯨꯝ ꯈꯟꯖꯕꯗꯗꯤ ꯀꯨꯏꯔꯣꯏꯗ ꯅꯨꯃꯤꯠ 2-3 ꯑꯃ ꯃꯉꯥꯏ. ꯍꯣꯏ ꯐꯔꯦ. ꯃꯈꯣꯏ ꯇꯥꯗ ꯆꯠꯈꯤꯕꯁꯦ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯍꯧꯔꯅꯤꯗꯣ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯅꯇꯣꯝꯇ ꯊꯝꯂꯝꯕ. ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯅꯒ ꯃꯤ ꯇꯥꯛꯄꯒ. ꯑꯀꯥꯎꯕ ꯀꯔꯤ ꯂꯩꯔꯤ ꯌꯦꯡꯕꯤꯈꯣ. ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯕꯤꯔꯣ. ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ. ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯅ ꯃꯣꯏ ꯇꯥꯗ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦ. ꯆꯥꯎꯇꯣꯟ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯀꯥꯎꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦꯗ. ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯅꯤꯡꯊꯤ ꯂꯩꯔꯝꯃꯨꯀꯣ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯈꯥꯏꯗꯣꯛꯅꯔꯝꯃꯤ. ꯉꯁꯥꯏꯗꯒꯤ ꯌꯦꯅꯈꯥꯗ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯅ ꯅꯨꯃꯤꯠ 8ꯒꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯕ. ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯜꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯂꯦꯗ ꯑꯩꯗꯤ.
ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯤ ꯄꯥꯛ ꯍꯦꯛ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯝꯗꯧꯅ ꯊꯨꯒꯥꯏꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯕꯦꯟ ꯊꯣꯏꯅꯨꯅ ꯇꯣꯝꯕꯤ ꯍꯣ ꯇꯣꯝꯕꯤ ꯅꯪꯕꯨ ꯃꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯇꯣꯝꯕꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯍꯩꯃꯥ ꯏꯕꯦꯟ ꯀꯔꯤ ꯂꯩꯔꯒꯦ ꯊꯣꯏꯅꯨ ꯑꯁꯤ ꯀꯔꯤꯁꯨ ꯑꯍꯟ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯑꯍꯜ ꯍꯩ ꯁꯤꯡꯕꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯏꯕꯦꯟ ꯍꯥꯏꯅ ꯑꯁꯨꯝ ꯀꯧꯅꯕꯅꯤ ꯈꯨꯟꯖꯤꯟꯗ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯁ ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯉꯁꯤꯁꯨꯅꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯒꯣꯡꯒ ꯒꯥꯡꯒ ꯑꯁ ꯑꯩꯅꯦ ꯇꯥꯅꯤꯡꯃꯟꯗꯗꯅ ꯅꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯐꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯇꯣꯝꯕꯤꯗ ꯊꯣꯏꯅꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ 이벤 ꯆꯥꯛꯀꯗꯤ ꯆꯥꯔꯛꯑꯕꯣ ꯆꯥꯔꯦ ꯑꯁ ꯄꯨꯛꯀꯁꯦ ꯊꯟꯅ ꯆꯥꯕ ꯅꯠꯇꯦꯗ 이ꯃꯧ ꯅꯨꯄꯤꯅꯦꯟ ꯇꯧꯔꯤꯗꯣ ꯁꯛꯇꯥꯗꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯂꯕꯅꯤ ꯑꯩ ꯍꯩꯃꯥ 이벤 ꯍꯟꯗꯛꯀꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯧꯗꯨꯔꯣ ꯍꯣꯏꯅꯦ 이벤마 ꯊꯛꯁꯤ ꯈꯥꯁꯤ ꯑꯃ ꯌꯥꯎꯗꯦꯅꯦ ꯃꯁꯤꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥꯅꯨꯄꯥꯗꯣ ꯈꯨꯗꯣꯝꯕꯤꯗ ꯎꯔꯨ ꯎꯪꯗꯅ ꯍꯦꯛ ꯊꯝꯂꯤꯕꯅꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯗ 이벤 ꯑꯩꯈꯣꯏ ꯇꯥ ꯆꯥꯎꯇꯣꯟꯁꯨ ꯂꯪꯐꯩ ꯆꯠꯈꯤꯌꯦ ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯂꯝꯕꯅꯦ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯔꯁꯦ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯕ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯧ ꯐꯠꯇꯕꯤ ꯀꯥꯏꯅꯒ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯅꯨꯡꯇꯤꯒꯤ ꯈꯠꯅꯔꯒ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯃꯁꯤꯒꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤꯁꯤꯒ ꯆꯥꯎꯇꯣꯟ ꯍꯥꯏꯕꯗꯨꯒ ꯈꯠꯅꯍꯟꯗꯕ ꯌꯥꯗꯕꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯆꯥꯎꯇꯣꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯅ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯇꯣꯝꯕꯤ ꯏꯉꯛꯅ ꯍꯩꯃꯥ ꯃꯈꯣꯏ ꯇꯥꯗ ꯍꯟꯕꯤꯔꯛꯂꯕꯣꯏꯔꯦ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨꯀꯣ ꯑꯩ ꯃꯩ ꯂꯧꯊꯣꯛꯈꯤꯒꯦ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯑꯣꯛꯄꯤꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯊꯨꯅ ꯍꯟꯕꯤꯔꯛꯏꯗ ꯃꯣꯏ ꯇꯥꯗꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ ꯇꯥꯗ ꯇꯣꯉꯥꯜꯗꯣ ꯃꯆꯥꯅꯨꯄꯥ ꯑꯅꯥꯕ ꯍꯦꯟꯖꯤꯟꯅ ꯃꯃꯥꯡꯗ ꯎꯔꯝꯃꯤ ꯍꯥꯏ ꯃꯗꯨꯒꯤ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯍꯩꯃꯥ ꯍꯣꯏꯁꯦ ꯐꯔꯦ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯒꯦ ꯆꯥꯛ ꯉꯟꯅ ꯆꯥꯔꯒꯅꯦ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣꯀꯣ ꯍꯣꯏ ꯑꯩꯁꯨ ꯏꯁꯥꯒꯁꯦ ꯏꯐꯛ ꯐꯛꯆꯤꯟꯒꯨꯝꯅ ꯇꯧꯏ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯍꯦ ꯅꯨꯄꯤ ꯍꯤꯗꯦꯜ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯣꯏ ꯇꯥꯗꯕꯣ ꯍꯣꯏꯅꯦ ꯍꯤꯗꯦꯜꯗꯅ ꯍꯪꯆꯤꯠ ꯂꯥꯡꯅ ꯆꯥꯏꯊꯕꯗꯨ ꯅꯨꯡꯉꯥꯏꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯁꯤꯗ ꯌꯥꯔꯗꯤ ꯆꯠꯄꯤꯈ꯭ꯔꯅꯨ ꯃꯣꯏ ꯇꯥꯗ ꯀꯨꯏꯔꯣꯏꯗ ꯍꯜꯂꯛꯄꯒ ꯆꯥꯛ ꯊꯣꯡꯅ ꯄꯥꯎꯈꯨꯝ ꯆꯟꯕꯤ ꯁꯥꯟꯅꯁꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗ ꯇꯣꯝꯕꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯑꯗꯨꯝꯅ ꯆꯥꯎꯇꯣꯟꯁꯨ ꯍꯤꯗꯦꯜ ꯇꯝꯅ ꯆꯥꯏꯊꯕ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯉꯟ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯆꯥꯎꯇꯣꯟ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯦ ꯍꯥꯏꯔꯒ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯪꯕꯨ ꯍꯣ ꯃꯣꯏ ꯇꯥꯗꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯔꯣꯝꯕ ꯑꯃ ꯀꯥꯡꯍꯧ ꯑꯃ ꯇꯧꯔꯒꯦ ꯇꯧꯔꯝꯂꯤꯕꯅꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯅ ꯈꯜꯂꯣ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝ ꯑꯃ ꯆꯟꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯣꯡꯕ ꯉꯝꯂꯒꯅ ꯑꯩꯅ ꯅꯪꯒꯤ ꯁꯔꯦꯡ ꯐꯖꯕ ꯑꯃ ꯀꯣꯡꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯒꯅ ꯅꯪꯅ ꯑꯩꯒꯤ ꯀꯣꯡꯕ ꯇꯥꯕ ꯐꯔꯦꯗ ꯍꯌꯦꯡꯗꯤ ꯁꯔꯦꯡ ꯊꯣꯡꯕ ꯑꯍꯥꯎꯕ ꯆꯥꯕ ꯇꯥꯔꯦ ꯍꯣ ꯑꯩꯅꯕꯨ ꯀꯣꯡꯂꯕꯁꯨ ꯅꯪꯅꯕꯨ ꯀꯣꯡꯂꯕꯁꯨ ꯀꯣꯡꯅꯔꯁꯦ ꯄꯥꯎꯈꯨꯝꯁꯤ ꯆꯜꯂꯛꯑꯒꯦ ꯌꯥꯔꯕꯣ ꯆꯟꯕꯤꯔꯛꯑꯣ ꯃꯣꯏ ꯇꯥꯗ ꯐꯣꯡꯅꯕ ꯉꯥꯏꯖꯔꯕꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯆꯤꯟꯖꯥꯛꯁꯦ ꯏꯜꯂꯤꯕ ꯃꯈꯩ ꯑꯗꯨꯝ ꯀꯞꯄ ꯏꯟꯗ꯭ꯔꯒꯅ ꯀꯞꯄ ꯍꯦꯛꯇ ꯇꯣꯛꯄ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯃꯣꯏ ꯇꯥꯗ ꯑꯁꯤꯃꯗꯤ ꯂꯥꯏꯃꯟꯈ꯭ꯔꯦ ꯃꯣꯏ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯗꯤ ꯀꯞꯇ꯭ꯔꯦꯡꯗ ꯂꯁꯤꯡ ꯇꯛꯄꯅꯤ ꯏꯍꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯄꯥꯎꯈꯨꯝ ꯐꯣꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯂꯦꯗ ꯑꯗꯨꯝꯅꯒ ꯊꯥꯒꯠꯂꯒ ꯍꯌꯦꯡꯒꯤ ꯁꯔꯦꯡꯗꯣ ꯀꯥꯎꯊꯣꯛꯄꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯈꯣꯏ ꯇꯥꯗ ꯍꯥꯏꯃꯜꯂꯤꯗꯅ ꯃꯗꯨꯗꯤ ꯅꯪꯁꯨ ꯁꯦ ꯍꯌꯦꯡꯗꯤꯅꯦ ꯉꯟꯇꯥ ꯀꯩꯊꯦꯜ ꯑꯆꯧꯕ ꯀꯥꯗꯨꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯔꯦꯡ ꯑꯃꯈꯛ ꯂꯩꯔꯨ ꯁꯦꯜꯗꯤ ꯅꯍꯥꯟ ꯏꯇꯩꯃ ꯁꯈꯤꯅ ꯈꯨꯔꯨꯝ ꯂꯧꯈꯤꯕꯒꯤ ꯁꯦꯜ ꯄꯤꯔꯝꯗꯕꯗꯣ ꯂꯧꯁꯤꯜꯂꯒ ꯃꯗꯨꯗꯒꯤ ꯂꯩꯖꯔꯣ ꯃꯇꯩ ꯃꯅꯥꯎꯅ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯕ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯁꯨ ꯍꯌꯦꯡꯒꯤ ꯐꯖꯔꯕ ꯇꯥꯟꯖꯥꯁꯤ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯒꯤ ꯌꯨꯝꯕꯥꯜ ꯍꯌꯦꯡꯗꯒꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯤ ꯑꯁꯨꯛ ꯐꯖꯕ ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯜꯂꯔꯣꯏ ꯑꯩꯅ
ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯕꯒꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯣꯟꯒꯦ ꯍꯥꯏꯔꯕꯁꯨ ꯉꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯑꯣꯟꯒꯦ ꯍꯥꯏꯔꯕꯁꯨ ꯉꯝꯃꯤ ꯑꯩꯗꯤ ꯇꯧꯕ ꯉꯝꯕ ꯂꯥꯏꯅꯨꯕꯤꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯆꯥꯎꯇꯣꯟꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯑꯣꯜꯂꯤ ꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯑꯣꯜꯂꯤ ꯑꯃꯨꯛꯁꯨ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯅꯧ ꯑꯃ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯣꯟꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯄ ꯁꯥꯗꯨꯅ ꯍꯦꯛꯇ ꯆꯪꯂꯒꯦ ꯈꯪꯒꯅꯤ ꯃꯇꯝ ꯈꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯁꯥꯔꯒ ꯂꯩꯔꯒꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯃꯁꯥ ꯑꯁꯤꯗꯒꯤ ꯏꯈꯦꯡ ꯊꯛꯇꯣꯛꯀꯦ ꯈꯪꯒꯅꯤ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯅꯤꯗ ꯉꯥꯏꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯁꯔꯦꯡ ꯍꯥꯎꯅ ꯆꯥꯔꯅꯤ ꯈꯟꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯤꯅ ꯆꯥꯏꯊꯔꯦ ꯍꯥꯏꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯀꯩꯊꯦꯜ ꯀꯥꯔꯨꯅꯕ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯎꯕꯗ ꯆꯥꯎꯇꯣꯟ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯔꯦꯡꯁꯤ ꯌꯥꯝ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯣꯏꯔꯦꯗ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯁꯔꯦꯡꯕꯣ ꯄꯥꯛ ꯄꯥꯛ ꯍꯦꯛꯇ ꯆꯥꯕ ꯐꯪꯕ ꯉꯥꯔꯣ ꯑꯗꯨꯕꯣ ꯑꯗꯨ ꯃꯣꯏꯇꯥꯗ ꯁꯤꯡꯗꯣ ꯐꯖꯅ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯨꯀꯣ ꯑꯩꯅ ꯍꯜꯂꯛꯄꯒ ꯊꯣꯡꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯍꯣꯏꯗ ꯈꯥꯏꯗꯣꯛꯁꯨ ꯉꯥꯏꯗꯅ ꯐꯔꯦ ꯆꯠꯂꯣ ꯏꯕꯦꯟ ꯊꯣꯏꯂꯨ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯀꯣꯊꯗꯅ ꯂꯩꯔꯅꯨꯀꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯆꯥꯎꯇꯣꯟꯁꯨ ꯁꯤꯡ ꯈꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯤꯗꯨ ꯐꯖꯈ꯭ꯔꯕ ꯁꯔꯦꯡ ꯑꯃ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯂꯥꯛꯂꯦ ꯍꯩꯃꯥ ꯀꯔꯤꯅꯣꯗ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦꯗ ꯃꯈꯣꯏ ꯇꯥꯗ ꯑꯩꯅ ꯁꯤꯗꯒꯤ ꯊꯣꯛꯄꯗ ꯏꯆꯦ ꯁꯈꯤꯗꯨ ꯊꯦꯡꯅꯔꯦ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯅ ꯁꯦꯜꯗꯣ ꯂꯧꯔꯛꯂꯦ ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯆꯧꯕ ꯌꯧꯗ꯭ꯔꯤꯉꯩ ꯉꯥꯌꯣꯟꯕꯤ ꯑꯃꯅꯅꯦ ꯊꯥꯗꯨꯅ ꯁꯔꯦꯡ ꯐꯖꯕ ꯌꯣꯜꯂꯝꯃꯦ ꯃꯗꯨꯗꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯆꯠꯅꯔꯨꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯩꯔꯛꯂꯦ ꯑꯗꯣ ꯀꯔꯤꯅꯣꯗ ꯃꯣꯏ ꯇꯥꯗ ꯁꯤꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯥꯏꯕ ꯂꯣꯏꯕꯤꯔꯝꯗ꯭ꯔꯤꯕꯁꯤꯕꯣ ꯍꯜꯂꯛꯄꯒ ꯊꯣꯡꯕ ꯌꯥꯅꯕ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯔꯒ ꯅꯪꯅꯗꯤ ꯍꯧꯖꯤꯛꯇ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯀꯩꯊꯦꯜ ꯑꯆꯧꯕ ꯌꯧꯗꯅ ꯂꯥꯛꯂꯦ ꯐꯔꯦ ꯅꯪꯁꯨ ꯆꯪꯂꯝꯃꯨ ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯃꯁꯤ ꯂꯣꯏꯕꯒ ꯉꯥꯁꯦ ꯑꯃꯨꯛꯇꯒ ꯁꯦꯝꯕꯤꯈꯣꯀꯣ ꯇꯥꯗ ꯍꯣꯏꯅꯦ ꯃꯔꯣꯏ ꯃꯔꯥꯡ ꯑꯗꯨꯝ ꯁꯦꯝꯅꯕ ꯇꯧꯔꯣꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯎꯇꯣꯟꯁꯨ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯕꯒ ꯆꯪꯂꯛꯑꯦ ꯍꯥꯏꯔꯒ ꯍꯥꯏꯔꯛꯑꯦ ꯀꯗꯥꯏ ꯉꯥꯗꯣ ꯑꯩ ꯁꯦꯝꯂꯛꯑꯒꯦ ꯇꯣꯝꯕꯤꯁꯨ ꯍꯔꯥꯎ ꯉꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯈꯤꯗꯨꯅ ꯃꯔꯣꯏ ꯃꯔꯥꯡ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯆꯥꯎꯇꯣꯟ ꯉꯥꯗꯨ ꯁꯦꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯁꯥꯁꯤꯕꯨ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏꯗ ꯃꯅꯤꯡꯗꯒꯤ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯇꯥꯗ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯆꯥꯛꯇꯤ ꯑꯣꯏꯔꯛꯂꯅꯤ ꯉꯟꯅ ꯊꯣꯡꯅꯕ ꯁꯦꯝꯕꯤꯔꯣ ꯀꯩꯅꯣꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯐꯤꯡ ꯐꯤꯡꯉꯤꯁꯤꯕꯣ ꯑꯁ ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯇꯥꯗ ꯋꯥꯆꯣꯏꯗꯣ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ ꯊꯨꯕꯤꯔꯣ ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯛꯆꯥꯅꯅ ꯌꯦꯡꯉꯤ ꯇꯣꯝꯕꯤꯁꯨ ꯍꯥꯟꯅꯗꯒꯤ ꯆꯥꯎꯇꯣꯟꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯇꯣꯟ ꯏꯈꯪ ꯈꯪꯅ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯅꯪ ꯏꯃꯨꯡꯂꯣꯝꯗ ꯉꯥꯏꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯇꯣꯟꯁꯨ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯅ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤ ꯑꯩꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯉꯩ ꯃꯅꯤꯡꯗꯒꯤ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯇꯥ ꯀꯔꯤ ꯇꯧꯔꯕꯒꯤ ꯆꯞ ꯂꯦꯞꯂꯤꯕꯗꯨꯕꯣ ꯆꯥꯎꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯦꯞꯂꯝꯕꯗꯨꯗ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯅꯪꯕꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗꯥꯏꯅꯦ ꯇꯣꯝꯕꯤ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯈꯣꯏ ꯇꯥ ꯄꯥꯈꯠꯄ ꯃꯥꯜꯂꯤꯗ ꯀꯔꯤꯅꯣꯗ ꯑꯩꯒꯤꯁꯨ ꯏꯌꯨꯝꯅꯤ ꯀꯩꯅꯣ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯌꯥꯏ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪꯗꯨꯒ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯀꯌꯥ ꯆꯥꯟꯅꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗ ꯏꯃꯨꯡꯂꯣꯝꯗ ꯒꯝ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯥꯎꯇꯣꯟꯅ ꯆꯥꯛꯈꯨꯝ ꯀꯥ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯡꯅ ꯅꯥꯀꯜ ꯑꯃꯗ ꯄꯨꯈꯝꯅ ꯅꯥꯀꯜ ꯑꯃꯗ ꯁꯦꯝꯂꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨ ꯏꯆꯨ ꯇꯥꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯍꯥꯛ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯗꯒꯤ ꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯈꯣꯟꯖꯦꯜ ꯀꯂꯞ ꯈꯨꯝꯗꯨꯅ ꯆꯪꯂꯛꯏ ꯑꯁ ꯍꯣ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯃꯤ ꯀꯧꯁꯨ ꯀꯧꯈ꯭ꯔꯦꯗꯀꯣ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯇꯥꯗ ꯆꯥꯎꯇꯣꯟ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯇꯣꯝꯕꯤ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯖꯗꯦ ꯉꯁꯤꯃꯨꯛ ꯏꯁꯥ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯤ ꯌꯥꯎꯈꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯩꯗꯤ
ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯃꯨꯛꯁꯨ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯟꯖꯥꯡ ꯑꯗꯨ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯈꯣꯏ ꯇꯥꯗ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯇꯥꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯉꯛꯆꯥꯅꯗꯨꯅ ꯂꯩ ꯆꯥꯎꯇꯣꯟꯒꯤ ꯃꯑꯣꯡ ꯈꯪꯕ ꯇꯣꯝꯕꯤꯅ ꯆꯥꯎꯇꯣꯟꯕꯨ ꯊꯣꯛꯈꯤꯗꯅꯕ ꯈꯥꯝꯂꯤ ꯃꯈꯣꯏ ꯇꯥꯗ ꯊꯣꯛꯄꯤꯈ꯭ꯔꯅꯨ ꯃꯝꯅꯤ ꯇꯧꯕꯁꯤꯗ ꯆꯥꯎꯇꯣꯟꯗꯨ ꯇꯣꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯃꯁꯥꯗꯨ ꯈꯪꯍꯥꯏ ꯈꯪꯖꯤꯜ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯆꯠꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯈꯣꯏ ꯇꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯩꯃꯥ ꯀꯔꯤꯅꯣꯗ ꯃꯤ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯋꯥ ꯑꯃ ꯈꯨꯝꯕ ꯉꯝꯗ ꯏꯛ ꯑꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯇꯣꯟꯅ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯨꯏ ꯑꯗꯨꯕꯨ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕ ꯇꯣꯝꯕꯤ ꯇꯍꯥꯅ ꯃꯈꯣꯏ ꯇꯥ ꯑꯁ ꯏꯕꯦꯟ ꯊꯣꯏꯅꯨꯗꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯦꯡꯅꯔꯤ ꯃꯌꯨꯝ ꯐꯥꯎꯕ ꯆꯪꯂꯨꯁꯤ ꯀꯔꯤꯅꯣꯃ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯆꯪꯃꯤꯟꯅꯔꯨꯕ ꯑꯗꯨꯒ ꯑꯁ ꯑꯃꯨꯛꯇꯣꯏꯕ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯑꯃꯨꯛ ꯈꯟꯅꯔꯛꯂꯕ ꯑꯗꯨꯒꯤꯅꯦ ꯂꯥꯏꯀꯠꯅꯗꯅ ꯂꯩꯍꯧꯔꯤꯌꯦ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯍꯧꯕꯅꯤ ꯑꯁꯨꯝꯅ ꯄꯥꯎ ꯁꯨꯝ ꯇꯝꯅ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟꯒꯤ ꯋꯥ ꯉꯥꯡꯗꯕ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯕ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯍꯩꯃꯥ ꯃꯈꯣꯏ ꯇꯥꯗ ꯀꯩꯗꯧꯕꯤꯔꯒꯦ ꯆꯥꯎꯇꯣꯟ ꯏꯉꯛꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯨ ꯃꯁꯤꯕꯨ ꯇꯣꯝꯕꯤꯔꯅꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯇꯥ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯤꯗꯨꯕꯣ ꯃꯇꯝꯁꯤꯁꯨꯅꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯖꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯒꯝ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯋꯥꯔꯤ ꯂꯤꯔꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯟ ꯊꯣꯏꯅꯨꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯇꯥꯗ ꯃꯃꯧ ꯅꯨꯄꯤꯗꯣ ꯀꯔꯤꯅꯣꯃ ꯇꯧꯏꯀꯣ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ ꯃꯁꯛꯇꯣ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯂꯝꯂꯤꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛꯉꯛꯂꯦ ꯐꯝꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯣꯝꯕꯤꯕꯨ ꯎꯕꯗ ꯀꯤꯁꯤꯟꯅꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯃꯈꯣꯏ ꯇꯥꯗ ꯑꯣ ꯃꯈꯣꯏ ꯇꯥꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯆꯥꯎꯇꯣꯟ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯣꯡꯖꯤꯟꯕꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯃꯀꯣꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯇꯥꯗ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯁꯤ ꯍꯥꯏꯌꯣ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯣ ꯑꯩꯅ ꯍꯪꯒꯗꯧꯕꯅꯦ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯌꯥꯡꯂꯦꯟ ꯁꯝꯆꯦꯠ ꯑꯁꯤꯅ ꯀꯟꯗꯨꯅ ꯇꯥꯍꯟꯗ꯭ꯔꯤꯉꯩ ꯃꯁꯤꯗ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯅꯪꯅ ꯌꯥꯡꯂꯦꯟ ꯁꯝꯆꯦꯠ ꯀꯟꯗꯨꯅ ꯇꯥꯍꯜꯂꯕꯁꯨ ꯑꯩꯗꯤ ꯁꯝꯅꯥ ꯃꯐꯩ ꯂꯦꯡꯉꯣꯏ ꯏꯁꯥꯒꯤ ꯏꯃꯨꯡꯅꯦ ꯏꯇꯩ ꯏꯅꯥꯎ ꯄꯨꯟꯅ ꯁꯦꯝꯒꯠꯆꯔꯛꯄ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯒ ꯄꯦꯟꯒꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯉꯛꯄꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯇꯨ ꯆꯥꯎꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯇ ꯑꯩ ꯂꯥꯟꯈꯤꯗꯕꯅꯦ ꯅꯪ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯇꯥꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗ ꯊꯦꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄꯅꯣ ꯈꯪꯗꯦ ꯆꯥꯎꯇꯣꯟꯕꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈꯤ ꯑꯗꯨꯒ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯁꯤꯜꯂꯤ ꯃꯈꯣꯏ ꯇꯥꯗ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯑꯩ ꯅꯪꯒꯤ ꯇꯣꯝꯕꯤꯅꯦ ꯅꯨꯄꯤ ꯑꯁꯤ ꯃꯁꯥ ꯁꯥꯒꯠꯂꯥꯛꯇꯨꯅ ꯑꯃꯨꯛꯇ ꯏꯟꯈꯣ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩ ꯍꯤꯡꯅ ꯅꯣꯔꯣꯛ ꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯆꯥꯎꯇꯣꯟ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯀꯅꯥꯕꯨ ꯊꯥꯖꯒꯅꯤ ꯈꯪꯗ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯃꯛꯇꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯇꯣꯝꯕꯤ ꯈꯪꯆꯪ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯔꯥꯜ ꯂꯩꯇꯕꯤ ꯁꯥꯗꯨꯅ ꯇꯨꯁꯣꯟꯅꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯧꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯕꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯇꯣꯝꯕꯤꯒ ꯃꯍꯥꯛꯀ ꯃꯄꯥꯡꯒꯜ ꯌꯦꯡꯅꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯗꯨꯅ ꯍꯦꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯣꯝꯕꯤꯕꯨ ꯍꯧꯒꯠꯄꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯨꯗꯤꯡꯃꯛ ꯈꯪꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯊꯝꯗꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯇꯥꯞ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯣꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯍꯣꯏ ꯅꯪꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯂꯤꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯪꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕꯗꯤ ꯅꯆꯤꯟꯗ ꯈꯨꯝꯃꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨ ꯇꯞꯊꯁꯟꯅꯔꯛꯇꯨꯅ ꯍꯤ ꯀꯞꯄꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯃꯐꯝꯗ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯒꯦ ꯈꯟꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤꯁꯦ
nang ay wahana honaduna isa amata panglabadi kanna ngasi phawba wahay 𝐂𝐝 machet amata haida lakhiba natrane aduga sakhangdabi aiga sakmanabi asibuna aini khalliba amadi nangi asengba loinabi oiriba aibu miraiba ngamba nangi thamoidudi ai waraudabu ngamloi makhoi tada hairaqliba wahaising adu tabada chawton makhutta pairamba thang suri adu makhada sitna thanki aduga mamitagi mapi sintha khu kunduna leimaida phamthakre aduk laina mahaki mapuriba chawton su sanakhiba aduda thamoida maigi sing pokhairaba tombi wa marik ama phawba haiba ngamjada amadi tarakadobagi yanduna leiriba pirang sing adu thingatuna wana khangli adabu magi mangda tamnariba kumhai ado mahak yengba ngamlaktabana yumdagi chenthokre chawtongi thamoida chenthokriba tombibu tananingba amadi phawi adubu magi nakta leiriba nupi adugi pirangda iraknaduna kakhatpa ngamkhidrabra khangde adumak leibak makha aduda khuru khuda kunduna lehori ngaihak asum leiramlaga phuk hawgotuna chakhige tawi matau aduda longnam haibi Yenakha Podabina moidada longnambi kanano khangdabi adugi matung illage khanbiraba natra chawton mamai adudi onsilakte adubu pakhumdi itaptap nupirei isose ifun phungale hidel phawda chaithaba saluke ngasidi hidel tamna chatrabasu aikhoi pukri masa asida adumak chaithabirodana kuiroida nangsu hinjangdo luisinaba tawjar Yenakha Podabido adumnaga chawtonna mabu thajabagi wahai hairakpa aduda haraubana loire adudi makhoi tada ai sarengsi hauna thonglamlage makhoi tada su khara thujinbirauko chawton mangaktamak nomami paukhum ama piramde karigino khangde ngasidi hidelgi lambi adusu kayada sangkhraboi khalliba nahan makhaigi chatpaga yawbana hanba lambini adubu ngasidi khomthang mana tappanara wakhal mana lumbanara hidel tamlakpagi lambidu onthoknasu sangkhre amuksu kaptuna senthokhiba nupidu tanaruge hairabasu karigumba yumda lehobi aduna magi asengba tombi adu oiramlabadi haina khalli amuksu chenkhribi aduna magi tombi adu oiramlabadi mabu warobana loiramlani khanna chenkhribi adu mamai onduna tanagi tawbi tawbom khangde chawton wakhalnasu ungle hidel yaurakpa adudi makuire adubu chaithabagi mamisu ude asomdana tombi khungi pukri asawba mapal aduda kappa yaba kapluraba matung wakhal ama khanglak laktuna mapam labdam tamlakli tombi khongthang sungrep lepte aduk sangba lambidu mikup amata ware haina leithokte hena dum khongkap thojina chatli milu ani adusu ingang ngangle pitanasu iso choli namidang wairam oirakpa matamda tombi mapam lamdam yaure mayum lambi tamna asum lakle aduga mallabayum amada sangle thongjin mapal adu yobagadi tombi khuru laibak tana phamlaga hi kaptuna leikre mana aduna kaptuna leiringai ahal oiraba nupa ama thoglei hairaga mabu pop thaduna themjinbirei isubu kanano karina ning thungdaba leirabage idaugi yum masida laklaga aduk ningba kaina kappade idau ai bukkang bidrabo ai idaugi isu tombine idaudi shushi udaba koimandana masaka khangludredana karigino nangna idaugi nakta laklaga aduk nabukning chakna kappadi isugi ningba thungdaba kari leibage hayune idauda tombina madhauda thokhiba pumba tamduna khangali asigi oire koi suna suk ningba kaina kaplibadi lawala imungda sanglas hayeng nong hek nganbaga idhauna isugi phanaba pumnamak singal asumna tombibu pulena themduna imungda changminarakle aduga masu madhau adu mai tiktuna wari sari isu saduna isugi saklon lawna changlaiba ado kana sunate Yenakha Podabi haiba adunine karigino idaw mana aduna changlaibadi Yenakha Podabi saijin polibi haiba sei
ꯃꯤꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯎꯕ ꯌꯥꯗꯕ ꯀꯔꯥꯝ ꯆꯥꯎꯕꯤ ꯂꯥꯏꯅꯨꯔꯥ ꯐꯠꯇꯕꯤ ꯑꯃꯅꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯑꯆꯦꯠꯄ ꯋꯥꯔꯤ ꯁꯥꯒꯅꯨ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯅ ꯇꯥꯛꯈ꯭ꯔꯕꯗꯤ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏ ꯇꯧꯒꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣꯏ ꯁꯨꯁꯤꯗꯤ ꯏꯙꯧꯅ ꯐꯅꯕ ꯇꯧꯔꯒꯦ ꯑꯁꯣꯝꯗꯅ ꯆꯥꯎꯇꯣꯟ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯞ ꯑꯃꯐꯥꯎ ꯇꯨꯝꯈꯤꯗꯦ ꯑꯗꯨꯕꯨ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯐꯠꯇꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯂꯦꯟ ꯑꯃꯗꯤ ꯇꯣꯝꯕꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯆꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝ ꯌꯧꯕꯗ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯑꯗꯨꯗꯤ ꯄꯨꯂꯦꯟ ꯑꯁꯤ ꯑꯃꯥꯏꯕꯅꯤ ꯈꯪꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯅ ꯃꯥꯒꯤ ꯅꯨꯡꯒꯤ ꯁꯛꯐꯝ ꯑꯃꯨꯛ ꯎꯠꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯆꯥꯎꯇꯣꯟꯁꯨ ꯄꯨꯂꯦꯟꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯥꯂꯣꯏꯅꯤ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯕꯨ ꯄꯨꯂꯦꯟ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯥ ꯋꯥꯍꯩ ꯁꯝꯅꯥ ꯑꯃꯠꯇ ꯀꯥꯡꯊꯣꯛꯇ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯏꯁꯨ ꯅꯈꯣꯏ ꯑꯅꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯇꯣꯡ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯎꯇꯣꯡ ꯑꯁꯤꯗ ꯂꯤꯠꯇꯨꯅ ꯆꯠꯄ ꯉꯝꯕ ꯅꯨꯄꯤ ꯃꯍꯥꯛ ꯑꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯑꯁꯦꯡꯕ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ ꯀꯅꯥꯅ ꯍꯥꯟꯅ ꯇꯧꯒꯦ ꯍꯥꯏꯕ ꯈꯜꯂꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯂꯥꯏꯅꯨꯔꯥ ꯐꯠꯇꯕꯤ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯐꯠꯇꯕꯤ ꯑꯣꯏꯖꯔꯕꯁꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯗꯨꯅ ꯇꯣꯝꯕꯤꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯑꯁꯨꯛ ꯈꯨꯈ꯭ꯔꯕ ꯎꯇꯣꯡ ꯑꯁꯤꯗ ꯀꯔꯝꯅ ꯂꯤꯠꯄ ꯉꯝꯒꯅꯤ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯤꯗꯤ ꯃꯙꯧꯒꯤ ꯋꯥꯍꯩꯗ ꯏꯉꯥꯎ ꯉꯥꯎꯔꯦ ꯃꯥꯒꯤ ꯃꯙꯧ ꯑꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯊꯃꯣꯏ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯑꯃꯒꯤ ꯆꯩꯅꯥꯁꯨ ꯄꯣꯛꯂꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯑꯩ ꯍꯥꯟꯅ ꯇꯧꯖꯔꯒꯦ ꯏꯙꯧ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯟ ꯄꯣꯂꯤꯕꯤ ꯑꯗꯣ ꯀꯛꯆꯦꯡꯒꯨꯝꯅ ꯄꯤꯁꯛ ꯄꯤꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯎꯇꯣꯡ ꯑꯗꯨꯗ ꯆꯪꯈꯤ ꯃꯥꯅ ꯎꯇꯣꯡ ꯑꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯄꯨꯂꯦꯟ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯎꯇꯣꯡ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯤ ꯍꯥꯏꯔꯒ ꯍꯩ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯟ ꯄꯣꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯐꯠꯇꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯁꯤ ꯊꯨꯒꯥꯏꯒꯗꯕꯒꯤ ꯇꯧꯔꯤꯕ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯠꯆꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯁꯣꯔ ꯑꯁꯤ ꯐꯨꯟꯕ ꯍꯧꯔꯛꯂꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯥꯡꯅꯕ ꯇꯧꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛ ꯑꯩꯅ ꯁꯥꯔꯤ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯒꯤ ꯃꯥꯡꯅꯕ ꯇꯧꯈ꯭ꯔꯔꯣꯏ ꯄꯨꯂꯦꯟ ꯈꯨꯝꯖꯤꯜꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯆꯠꯂꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯗꯒꯤꯁꯨ ꯂꯥꯞꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯝꯅ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯟ ꯄꯣꯂꯤꯕꯤ ꯂꯥꯏꯅꯨꯔꯥꯕꯤ ꯐꯠꯇꯕꯤ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯂꯦꯟꯁꯨ ꯆꯥꯎꯇꯣꯟꯒ ꯇꯣꯝꯕꯤꯒꯅ ꯍꯥꯏꯃꯟꯕꯅ ꯑꯌꯨꯛ ꯑꯗꯨꯃꯗꯤ ꯆꯥꯛ ꯆꯥꯗꯨꯅ ꯍꯟꯈꯤ ꯍꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯅꯨꯡꯁꯤꯔꯕ ꯕꯣꯔ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯆꯥꯎꯇꯣꯜ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃ ꯐꯪꯖꯔꯣ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟ ꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯇꯧꯗꯨꯅ ꯇꯥꯗꯕꯁꯤꯡꯁꯨ ꯇꯥꯈꯤ ꯈꯪꯗꯕꯁꯤꯡꯁꯨ ꯈꯪꯈꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯟ ꯄꯣꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯐꯠꯇꯕꯤ ꯃꯥꯒꯤ ꯋꯥꯔꯤꯅ ꯈꯨꯟꯖꯤꯜ ꯊꯨꯡꯅ ꯉꯥꯡꯅꯈꯤ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝꯗꯅꯤ ꯊꯣꯏꯅꯨꯅ ꯅꯈꯣꯏꯕꯨ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯄꯥꯎꯗꯨ ꯇꯥꯔꯕꯣ ꯃꯧ ꯅꯍꯥ ꯑꯃꯅ ꯇꯥꯔꯦ ꯃꯗꯨꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦ ꯍꯣꯏꯅꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤꯅꯦ ꯆꯥꯎꯕꯤꯅ ꯅꯣꯛꯂꯗꯨꯅ ꯍꯣ ꯏꯕꯦꯟ ꯑꯗꯨꯕꯨ ꯏꯇꯩ ꯆꯥꯎꯇꯣꯟꯒ ꯏꯆꯦꯒꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦꯗꯅ ꯆꯥꯎꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯅ ꯆꯥꯎꯇꯣꯜ ꯑꯃꯗꯤ ꯇꯣꯝꯕꯤ ꯋꯥꯔꯤ ꯁꯥꯔꯤ ꯅꯨꯄꯤ ꯄꯥꯎꯈꯣꯡ ꯆꯟꯕꯤꯗꯨ ꯑꯃꯨꯛꯇꯪꯒ ꯁꯥꯟꯅꯁꯤ ꯍꯥꯏꯕ꯭ꯔꯅꯤ ꯅꯪꯕꯨ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯏꯅꯅ ꯃꯈꯣꯏ ꯇꯥꯗꯁꯤꯗꯤꯕ ꯑꯗꯣ ꯃꯣꯏ ꯇꯥꯗ ꯍꯌꯦꯡ ꯂꯝꯐꯩ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤ ꯑꯩ ꯅꯪꯕꯨ ꯅꯇꯣꯝꯇ ꯊꯅꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ ꯈꯨꯔꯨꯝ ꯁꯥꯕ ꯑꯁꯦ ꯁꯦꯟꯗꯣꯡꯁꯨ ꯂꯩ ꯃꯁꯤꯗ ꯃꯥꯏꯄꯨꯅꯅ ꯇꯧꯔꯒꯦꯅ ꯈꯜꯂꯤ ꯍꯣꯏꯗ ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯑꯗꯣ ꯃꯈꯣꯏ ꯇꯥꯗ ꯍꯌꯦꯡꯗꯤ ꯏꯪꯈꯣꯜꯁꯦ ꯀꯔꯤꯅꯣ ꯈꯤꯇ ꯊꯥꯖꯤꯟꯁꯤ ꯆꯔꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯣꯡꯒꯥꯡꯅꯒꯅꯤ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯕꯒꯨꯝꯅ ꯉꯥꯡꯈ꯭ꯔꯦꯗ ꯅꯨꯄꯤ ꯅꯪꯁꯦ ꯑꯁꯨꯝꯅ ꯆꯥꯎꯇꯣꯜ ꯑꯃꯗꯤ ꯇꯣꯝꯕꯤꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ
ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯅꯤꯡꯊꯤꯕꯤ ꯑꯃ ꯐꯪꯖꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯇꯣꯝꯕꯤꯅ ꯇꯥꯡꯅ ꯐꯪꯖꯩ ꯑꯃꯗꯤ ꯄꯤꯛꯂꯤꯉꯩꯗ ꯅꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯏ ꯍꯥꯏꯗꯨꯅ ꯅꯤꯡꯖꯦꯜ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏꯈꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯅꯤꯡꯖꯦꯜ ꯊꯣꯏꯕꯤ ꯇꯞꯅ ꯇꯞꯅ ꯃꯄꯨꯡ ꯐꯥꯕ ꯍꯧꯔꯛꯂꯤ꯫ ꯀꯅꯥ ꯑꯃꯅꯁꯨ ꯍꯥꯏꯅꯩ ꯑꯉꯥꯡ ꯑꯁꯤ ꯆꯪꯈꯣꯟꯃꯜꯂꯤ, ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯌꯨꯝꯗꯤꯡꯅꯅꯤꯀꯣ ꯆꯦꯛꯁꯤꯟꯅ ꯌꯣꯛꯎ ꯏꯕꯦꯝꯃ, ꯑꯗꯨꯕꯨ ꯀꯅꯥꯅꯗꯤ ꯈꯪꯂꯨꯅꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯂꯤꯅꯤ ꯅꯤꯡꯖꯦꯜ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯆꯥꯎꯇꯣꯟ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥ ꯑꯁꯤꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯑꯃꯗꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤ ꯂꯥꯏꯅꯨꯔꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯇꯥꯏꯕꯪ ꯑꯃꯠꯇꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ꯫